MMA fighter Thaunaujam Bambamna World Champion oiba ngamkhre. Russia ki fighter Marat Gusenov supnatagi second kuntareta maithiba piduna India ki mahut sinduna state asigi MMA fighter Thaunaujam Bambam World Champion oiba ngamkhre. Ngarang numidang Russia ki konung Moscow da pangthoki batara manga suba International Federation MMA ki World Cup ta Bambam na laibag adugi pro fighter Marat Gusenov ahanba round gi supnatagi second kuntareta maithiba piduna World Champion oikibane. KG yang taret ki category asida Manipur gi lemjaningai oidaba sanaroi asina malemda mahaki lamba laitri haiba utpangam khiba sida maikai kayadagi thagat pa phongdok narakle panba yai MMA gi pro fighter 52 gi record lairaba fighter ase World Championship asi yaunana ba khalaklabasu yumthong changduna ngayon bi mamana championship asigi sathok sasin gi ticket kakpangam loidaba maramna saruk yaroi dawbagi phibam da leirambadagi Electronic Media House amana akhanaba paudam ama thamkhibadagi maikai kayadagi miyamna sel gi tengbang piraktuna mahakna championship asi saruk yaba ngamkhibane.